ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯁꯅꯥꯂꯩꯕꯥꯛ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯟꯙꯤꯌꯥꯔꯥꯅꯤ ꯈꯪꯉꯤꯃꯝꯅ ꯏꯀꯣꯛꯂꯨꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ MK ꯈꯨꯃꯟ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯂꯦꯝꯕꯤ ꯀꯧꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯆꯪꯈꯣꯟꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯆꯕꯤꯅꯤ꯫ ꯃꯃꯥ ꯃꯆꯥꯇꯪ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯁꯛ ꯐꯖꯕ ꯈꯛꯇ ꯅꯠꯇꯅ ꯂꯝꯆꯠ ꯁꯥꯖꯠꯁꯨ ꯅꯨꯄꯤ ꯑꯃꯣꯏꯕꯒꯤ ꯃꯉꯣꯟꯗ ꯆꯞ ꯆꯥꯅ ꯃꯒꯨꯟ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯣꯔꯩꯇꯣꯟꯁꯨ ꯊꯕꯛ ꯊꯣꯛꯂꯛꯄꯗ ꯂꯦꯝꯕꯤꯕꯨ ꯎꯔꯝꯃꯤ꯫ ꯄꯣꯔꯩꯇꯣꯟꯅ ꯈꯜꯂꯤ, ꯏꯁ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ? ꯑꯣꯟꯊꯣꯛꯅ ꯏꯪꯅꯁꯨ ꯅꯤꯡꯊꯤꯖꯈ꯭ꯔꯦꯗꯀꯣ꯫ ꯄꯣꯔꯩꯇꯣꯟꯒꯤ ꯊꯃꯣꯏꯕꯨ ꯃꯍꯥꯛꯅ ꯁꯨꯃꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯄꯣꯔꯩꯇꯣꯟꯁꯨ ꯂꯦꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯄꯣꯔꯩꯇꯣꯟꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ, ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ꯫ ꯂꯦꯝꯕꯤ ꯆꯠꯂꯝꯕꯗꯣ ꯂꯦꯞꯂꯒ ꯇꯞꯅ ꯌꯦꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯌꯥꯝꯅ ꯏꯪꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯕꯨ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯏꯕꯨꯡ? ꯃꯥꯅꯦ, ꯁꯣꯝꯕꯨꯅꯦ꯫ ꯃꯐꯝꯁꯤꯗ ꯅꯪ ꯑꯩ ꯈꯛꯇꯅꯦ ꯂꯩꯔꯤꯁꯦ꯫ ꯄꯣꯔꯩꯇꯣꯟꯁꯨ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯨꯆꯨ ꯉꯧꯏ, ꯋꯥꯡ ꯆꯥꯎꯔꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯂꯦꯝꯕꯤꯁꯨ ꯄꯣꯔꯩꯇꯣꯟꯕꯨ ꯎꯔꯨꯕꯗ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯅꯪꯕꯨ ꯀꯗꯥꯏꯗꯩꯅꯣ? ꯀꯂꯣꯏꯃꯦꯡꯂꯦꯟꯅ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯕ ꯈꯥꯡꯄꯣꯛꯁꯪꯗꯨ ꯅꯅꯥꯎꯒꯤ ꯁꯪꯒꯥꯏꯅꯤ꯫ ꯅꯅꯥꯎꯒꯤ ꯃꯤꯡꯂꯦꯟꯗꯤ ꯂꯦꯝꯕꯤ ꯀꯧꯖꯩꯌꯦ꯫ ꯂꯦꯝꯕꯤ ꯍꯥꯏꯕ? ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯅꯩꯌꯦ꯫ ꯀꯩ ꯍꯥꯏꯕꯅꯣ ꯏꯕꯨꯡ? ꯀꯩꯁꯨ ꯍꯥꯏꯗꯦꯗ꯫ ꯅꯪꯕꯨ ꯍꯌꯦꯡꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯀꯗ꯭ꯔꯣ ꯂꯦꯝꯕꯤ? ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯆꯩꯌꯦ ꯏꯕꯨꯡ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯅꯥꯎ ꯑꯃꯨꯛ ꯌꯧꯖꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯐꯅꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯣꯔꯩꯇꯣꯟꯁꯨ ꯂꯦꯝꯕꯤꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯍꯧꯏ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ, ꯀꯌꯥꯗ ꯏꯪꯅ ꯅꯤꯡꯊꯤꯖꯈ꯭ꯔꯕꯅꯣ꯫ ꯍꯌꯦꯡꯒꯤ ꯀꯨꯔꯧ ꯅꯨꯃꯤꯠꯇ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯆꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯄꯣꯔꯩꯇꯣꯟꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯔꯩꯇꯣꯟ ꯅꯣꯡ ꯉꯥꯜꯍꯟꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯦꯝꯕꯤꯕꯨ ꯎꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯇꯨꯅ ꯄꯣꯔꯩꯇꯣꯟ ꯌꯨꯝꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯌꯥꯆꯪꯉꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯄꯣꯔꯩꯇꯣꯟ ꯉꯔꯥꯡ ꯂꯦꯝꯕꯤꯒ ꯊꯦꯡꯅꯈꯤꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯂꯦꯝꯕꯤꯕꯨ ꯊꯣꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯦꯝꯕꯤꯁꯨ ꯉꯁꯤꯗꯤ ꯄꯣꯔꯩꯇꯣꯟꯒ ꯊꯦꯡꯅꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯕ ꯌꯨꯝꯗꯨꯗꯒꯤ ꯑꯔꯩꯕ ꯐꯤꯖꯦꯠ ꯀꯦꯁꯤꯜꯂꯤ꯫ ꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯣꯔꯩꯇꯣꯟꯅ ꯉꯥꯏꯕꯗꯨ ꯎꯕꯗ ꯂꯦꯝꯕꯤ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯂꯥꯛꯏ꯫ ꯄꯣꯔꯩꯇꯣꯟꯁꯨ ꯂꯦꯝꯕꯤꯕꯨ ꯂꯥꯛꯄ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯦꯝꯕꯤ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯌꯥꯋꯥ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯋꯥꯈꯜ ꯑꯣꯏꯔꯦ꯫ ꯀꯩ ꯋꯥꯅꯣ ꯏꯕꯨꯡ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯂꯦꯝꯕꯤ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯁꯛ ꯅꯪꯅ ꯈꯪꯕꯤꯌꯨꯗꯣ꯫ ꯂꯦꯝꯕꯤ ꯏꯀꯥꯏꯅ ꯂꯨꯞꯊꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯨꯡ, ꯅꯅꯥꯎꯗꯤ ꯂꯥꯏꯔꯕꯤꯅꯤ꯫ ꯏꯕꯨꯡꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏꯗ꯫ ꯑꯗꯨꯒꯤꯗꯤ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯃꯁꯛ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯔ ꯂꯣꯏꯔꯦ꯫ ꯅꯅꯥꯎꯗꯤ ꯏꯕꯨꯡꯒꯤ ꯃꯤꯡꯂꯦꯟ ꯈꯪꯖꯗ꯭ꯔꯤ꯫ ꯏꯕꯨꯡꯒꯤ ꯀꯣꯂꯣꯏꯃꯦꯡꯂꯦꯟꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ? ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯣꯔꯩꯇꯣꯟ ꯀꯧꯋꯦ꯫ ꯑꯋꯥꯡꯈꯨꯜꯁꯤꯗꯒꯤꯅꯦ꯫ ꯏꯃꯥꯒ ꯑꯩꯒꯗꯅꯤ ꯂꯩꯔꯤꯕ꯫ ꯑꯩꯁꯨ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯒ ꯆꯥꯕ ꯃꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒ ꯃꯥꯟꯅꯔꯦ꯫ ꯃꯥꯟꯅꯔꯦ꯫ ꯑꯗꯣ ꯑꯩꯒꯤ ꯋꯥꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇꯗꯤ ꯄꯥꯝꯃꯤ꯫ ꯂꯦꯝꯕꯤ ꯌꯥꯝꯅ ꯏꯀꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯨꯡ, ꯅꯅꯥꯎꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯃꯇꯝ ꯆꯨꯞꯄꯗ ꯊꯃꯣꯏ ꯃꯁꯛ ꯈꯪꯅ ꯂꯣꯏꯅꯁꯤꯀꯣ꯫ ꯑꯁꯨꯝ ꯇꯧꯅ ꯄꯣꯔꯩꯇꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯇ ꯎꯅꯍꯧꯗꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯣꯔꯩꯇꯣꯟ ꯂꯥꯝꯐꯩꯗ ꯎ ꯈꯥꯏꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕꯁꯤꯡꯅ ꯍꯥꯏꯔꯝꯃꯤ꯫
Wadu tabada Poreton lembibu unaba la'ammi. Lembi su tholaktuna Poretongi manakta tapna sangsila'ammi. Poretonna yamna thawai nungaitana hairaklammi. Lembi, hayengdi ai chingda ukhaiba chatkadori. Pause hairamge haiduna nangi nanakta lakpani. Kana kana chakkadabano ibung kayam kuina leirakadabano. Lekaiga yamba kharaga chakkadabani kayam kuina leirakadabano haibadudi aisu khangde. Khara thuna hanbiro ibung taloyum mana ingoda yengliba mityengse nanaudi kaya hainade. Kanano loyum bhaibo aikhoi lekaigi loyam chaba imungi machanupane mana ibu nuksipami magi nupi oigani hai aidi mado yam hainade. Kari haiba aduga ngangkai angonda haijubana karigino adu hairurabadi ibunga mu khatnarakadra haiduna nanaung haijadabane ibung. Farese section leramo warsu wana nang matam kharadi khanglamo ai he khalakpaga akhoni lohongsi. Khara thuna hanbira uko nanau ibung mungai jaramge. Asam tawna Poreton su mayumda hankhirami. Lembi su kapna mayumda halaklami. Nonganduna Poreton chingda u khaiba chatkirami. Poreton hek chatkhibaga loyumba lembi bu tanja yengduna lembi na tholakpa matamda karan taraklami. Loyumba lembi hoigi lekaigi loyam chaba imungi machanupa naitong pokpani. Loyumba duke matik ngoksanaba nupida khara chopchaba nupa oirami. Lekai tuda mana laknadaba nupi leramde. Nongmadi lembi ising sokpa thoraklami tan chanana loyumbaga hek thengnarure. Lembi ubada loyumbana hairaklami. He lembi nangbo igi pakhum pibe yareda kuisu kumankre aibu isitabai wara. Ta loyumba nanaubu warau binu nanaugidi thamoina khoidajaba leijaredo. Khariyaba loyumba leina aigi lema hugi toriba nupatudi matik chaba laknake khangni. Kanano hayo lembi? Karigino ta loyumbana mabu hanglibade. Ai thengni chatlage thabak lehori. Asi haraga lembi yamna thuna yangna chatkirami. Loyumba yamna saungna mathanda haijai. Asuk fajana haibada yadrabanina loyumba kanano haibado khanganba tare. Nangbo aigi oiba haibase aigi lengdraba wasakni. Asi haiduna loyumba khakna noammi. Nongma numidang amada loyumba amadi mana maching pijaduna thakpa mamanaba kharaga lembibu phanaba haiduna thorang torammi. Chak chaba matam oiraduna lembi mamaga chak chaminari. Loyumba hoisu lembi hoiki ena khada lumduna lerami. Asum tawna lembi chak chaba loiraduna kuzam haitokpa thorakpada loyumbana lembibu machin menduna phaduna pukhirami. Loyumbana lembibu kanasu khangloidaba uroidaba sangamada pusilami. Aduga lembida yenglaga hairaklami. Hojikti nangbu kanana kanma ngamgani. Nangbu aina ngasidagi oiragani. Loyumba ingoda singnarabanina nang hojikti loyumbagi khuta taredo. Nupi oibigi mapokta poklurabi lembi kapchaba natana upai leiramde. Mathangi numitni lembigi mama ibemana lembina kaptuna ta leibaduda hairaklami. Imagi lembi nang masum kaptuna ta leirage haribo. Karidu upai lei. Nangna nupi oibi mapokta poklurabanina kharasu penthokpa taredana. Naraibakta tamlamlabani khanto. Adugi sumathakta loyumba ina kaya khunma masa masunido. Aikhoina hek lohongba ngamloi harubada ima icha awaphamda tagani ko imagi bema. Lembina kapna khumlaklami. Ima aigi su khangnaba lei. Mana ibu karini khankidoino. Adugi sumathakta loyumba nupida chopa nupane. Ai maga lokma ngamloi. Hai, ima bawa makha tahangan. Migi mamangda ima bo sopangan. Ima ki maingang lau ko nang. Asi hairamaga ibemasu mapanda thokirami. Lembi su Poreton bu ningsingduna yamna kaplami. Ibu,
Nanao laibak chawbidi laire mapokta poklubana ibungi nakta laiba pakloi Nanao bu ngakpiyo ko ibung. Asum tawna lembi amadi loyumba yumbanbagi lambida kongdaminaki. Lembi masana pamda loyumbada laiba taki. Matam khara lairaba matung loyumba amadi lembigi machanupa ama phangjarami. Mahaki minglena athauba haina kaurami. Somdana Poriton suyumda halakpada lembi mayum pankhre angang ama yaukre tabada yamna saurami. Aduga yamna sauna hairaklami. Ima, ai makoinibu soidina hatkani. Aibu suksauna minam lamba. Poriton gi mama Purnima na hairaklami. Hai, masida icha lembi gi mara leite ko. Loyumbana lembi bu phaduna laukibani. Lembi yamna kapki nangbu halakpa ngairamki. Adubu ma hojikti luhongkre. Icha sune imu mayengasi. Poriton yamna kaplami. Matam khara lairaba matung loyumba nupi kyaga loinaba nattaba lichatpa horaklami. Machanupa thaubasu chahi ama helakle chatpa ngamlaklaba matamni. Asum tawna loyumba nupi kyaga loinaraba matung yumda halaklaba matamda lembibu phuba chaiba horaklami. Loyumbana lembibu phuba chaiba tawba khuding lembigi manem sanahanbisu yauna phuba chaiba yarami. Lembi yamna wana khanglami. Lembi khangma ngamlaktraduna kaptuna hairaklami. Ma, namo ki kari irano. Namo bu sukthina tawbiriba karigino. Sanahanbina yamna sauna lembida chairaklami. Hey, nangubi laira chutanabi lukrabi bachamana yumsida mawone lakpadagi yumse mangolgi masak oirine hinchabi. Na yumda sakpi cross yatini nang toiba. Namai tu bukala de pangini bima. Si haiduna lembibu yamna thina phubirami. Nongmadi loyumbana nupi amabu magi nupini haiduna mayumda puraklami. Mama sanahanbidi yamna haraurami. Sanahanbina yamna harauna. Imaugi mingdi kari kauba. Imaudi masak mathokna phajakreda ko. Thabana nophet taraga khumlaklami. Ima aigi ming thaba kawe. Sanahanbina yamna penjana. Is ontokna phajakreda ko. Ngasidagi yamsida nangna haini homna leiradawni. Lembi tawnaribadu tabada mapanda thoraklami. Lembi thorakpa ubada thabana hanglaklami. Ima madi kanano? Thabana yamna ushitana. Ha, maro. Yumsiki thabak sunaba thamani. Mamingna lembi kaubani. Wadu tabada lembi sanahanbida yamna sauna hairaklami. Kaino imana haibiribaduba aibu yumsiki minai. Sanahanbi yamna sauna. Hey, nangamane ngonda sinthakta khumba yabra. Ha, sangkhosalo nasakto yeningde. Minai di minai oine leyo. Salolo, salo. Mangda lepli bari pisi kanano khanglaba. Yumsiki mabemane mabema. Nangna ne yumsiki minai. Chalo. Saide kuine legado. Nasakto yeningde haikraba natro aina. Lembi imungga sangduna machanupabu konduna thamoi sokna kaplami. Asumna lembibu minaigumna sijanarami. Thaba suba nomba yamna tanma nupini. Mana lembibu thaba punamak mangonda suhalami. Nongmadi lembina ising asaba purakpada soibadagi thabada thengjanduna khajik haijallure. Thaba kana laroktuna thobigi masamdu phoiraduna hairaklami. Hey, minai nupi, mile sinang udra ha. Nangise ai hatke tori natro. Khangbra nang minai nupi. Lembi thabana masamdu lakphoi phoibaduda naraduna. Inau, ayu sahodre, aibu ngakpiyo. Samji thado. Mapanda launariba khatnaribadu taraduna loyumba amadi sanahanbi mapanda thoraklami. Loyumbana kari tawnarabage nakhonina launaribase. Loyumba amadi sanahanbi thorakpa ubada thaba kapsanaduna hairaklami. Ima, tamo,
ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯟꯇꯅ ꯍꯩꯖꯤꯜꯂꯛꯏꯅꯤꯅꯦ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯔꯤ ꯍꯥꯏꯕ ꯏꯃꯧ ꯁꯅꯥꯗ ꯃꯥꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯕ? ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯝꯕꯤꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯈꯪꯕ꯭ꯔ ꯃꯤꯅꯥꯏ ꯅꯨꯄꯤ? ꯂꯦꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯃꯧꯅ ꯇꯧꯒꯦꯅ ꯇꯧꯕ ꯅꯠꯇꯤꯌꯦ, ꯑꯩ ꯁꯣꯏꯈꯤꯕꯅꯤ, ꯅꯃꯧꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯀꯔꯤꯒꯤ ꯁꯣꯏꯕ? ꯍꯥ? ꯅꯪꯁꯨ ꯍꯩꯖꯤꯟꯒꯦ, ꯅꯨꯡꯉꯥꯏꯕ꯭ꯔ ꯌꯦꯡꯉꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯕꯨ ꯁꯅꯥꯍꯟꯕꯤꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯜꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯃꯁꯥꯗꯨ ꯁꯥꯕꯅ ꯉꯥꯎꯗꯨꯅ ꯂꯩꯕꯥꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯀꯞꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯩ, ꯅꯪꯇ ꯆꯠꯄꯤꯈ꯭ꯔꯣ, ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯨ, ꯑꯩꯈꯣꯏꯅꯦ ꯋꯥꯏ ꯁꯪꯅ ꯑꯝꯇ ꯂꯩꯍꯧꯒꯦ꯫ ꯂꯦꯝꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯑꯁꯥꯕ ꯄꯨꯝꯕ ꯐꯨꯗꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯐꯔꯦ ꯏꯃꯥ, ꯑꯩ ꯆꯠꯈ꯭ꯔꯒꯦ, ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯏꯃꯥ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯁꯤꯗꯒꯤ ꯍꯦꯟꯅ ꯁꯔꯨꯛ ꯆꯥꯝꯃ ꯆꯥꯝꯃ ꯋꯥꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯄꯨꯟꯁꯤ ꯂꯣꯝꯕ ꯑꯣꯏꯌꯨ꯫ ꯅꯆꯥꯅꯨꯄꯥꯕꯨ ꯋꯥꯔꯛꯄ ꯉꯝꯗꯕ ꯅꯆꯥꯅꯨꯄꯥꯅ ꯅꯃꯧ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯗ ꯍꯔꯥꯎꯅ ꯂꯧꯁꯤꯟꯕ ꯉꯝꯂꯤꯕ ꯏꯃꯥ, ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ꯫ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯤ ꯅꯨꯄꯤꯇꯅ ꯈꯪꯕꯅꯤ, ꯑꯗꯨꯕꯨ ꯏꯃꯥꯗꯤ… ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯅꯥꯍꯟꯕꯤꯅ ꯏꯆꯥꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯧ ꯁꯅꯥ ꯑꯃ ꯄꯨꯔꯛꯄꯅꯤ꯫ ꯏꯆꯥꯅ ꯅꯨꯄꯤ ꯄꯨꯔꯛꯂꯤꯕꯁꯦ ꯅꯪꯒꯤ ꯅꯇꯧꯗꯨꯅꯅꯤꯅꯦ ꯁꯛꯊꯤꯕꯤ ꯇꯧꯉꯝꯕꯤ꯫ ꯅꯔꯝ ꯆꯠꯇꯨꯅꯅꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ, ꯈꯪꯉꯕ? ꯂꯦꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤ ꯍꯜꯂꯛꯇꯨꯅ ꯂꯩꯔꯦ ꯇꯥꯕꯗ ꯄꯣꯏꯔꯦꯇꯣꯟ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯥꯅ ꯂꯦꯝꯕꯤꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯒꯦ ꯈꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯣꯌꯨꯝꯕ ꯅꯨꯄꯤ ꯀꯌꯥꯒ ꯂꯣꯏꯅꯈꯤꯕ ꯑꯗꯨꯅ ꯃꯁꯥꯗ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯑꯃ ꯅꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯂꯣꯌꯨꯝꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯐꯃꯨꯡꯗ ꯍꯧꯒꯠꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯂꯣꯌꯨꯝꯕꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤ ꯃꯃꯧ ꯊꯕꯥꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯂꯦꯝꯕꯤꯅ ꯇꯧꯔꯝꯕ ꯊꯕꯛ ꯈꯨꯗꯤꯡ ꯁꯅꯥꯍꯟꯕꯤꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯗꯤ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯃꯀꯦ ꯁꯦꯝꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯂꯣꯌꯨꯝꯕ ꯃꯃꯥ ꯁꯅꯥꯍꯟꯕꯤꯅ ꯁꯦꯕꯥ ꯇꯧꯔꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯣꯌꯨꯝꯕ ꯁꯣꯟꯖꯤꯜꯂꯛꯇꯨꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯑꯍꯟꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯃꯧ ꯊꯕꯥꯅ ꯂꯥꯛꯅꯕꯤꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗ ꯃꯁꯥꯗꯨ ꯑꯅꯥꯕ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯊꯕꯥꯅ ꯆꯥꯛ ꯄꯤꯖꯗꯅ ꯑꯅꯥꯕ ꯁꯦꯕꯥ ꯇꯧꯗꯅ ꯁꯅꯥꯍꯟꯕꯤꯕꯨ ꯍꯟꯅ ꯌꯦꯡꯗꯕꯤꯗ ꯐꯃꯨꯡꯗ ꯑꯗꯨꯃꯛ ꯊꯝꯈꯤꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯉꯁꯤꯗꯤ ꯃꯊꯟꯇ ꯈꯟꯖꯔꯛꯑꯝꯃꯤ꯫ ꯏꯃꯧ ꯂꯦꯝꯕꯤꯗ ꯑꯩꯅ ꯆꯠꯈꯤꯕ ꯇꯧꯍꯩꯇ꯭ꯔꯕ ꯀꯌꯥ ꯇꯧꯈꯤꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯆꯩꯅꯥꯗꯣ ꯐꯪꯍꯜꯂꯔꯦ꯫ ꯉꯁꯤꯗꯤ ꯈꯪꯂꯦ ꯏꯃꯧꯅ ꯋꯥꯔꯝꯒꯗꯕ ꯆꯥꯛꯂꯝꯒꯗꯕ ꯃꯌꯥꯝꯗꯣ꯫ ꯏꯅꯦꯝ ꯉꯁꯤꯗꯤ ꯈꯪꯂꯦ ꯂꯦꯝꯕꯤ, ꯏꯃꯧꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡꯗꯨꯅ ꯉꯁꯤꯗꯤ ꯏꯅꯦꯝꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯀꯌꯥ ꯄꯤꯔꯔꯦ꯫ ꯏꯅꯦꯝꯅ ꯇꯧꯈꯤꯕ ꯄꯥꯞ ꯃꯌꯥꯝꯗꯨꯅ ꯉꯁꯤꯗꯤ ꯏꯅꯦꯝꯁꯨ ꯄꯨꯟꯁꯤ ꯂꯣꯝꯗꯨꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯅ ꯂꯦꯝꯕꯤꯒꯤ ꯃꯅꯦꯝ ꯁꯅꯥꯍꯟꯕꯤꯁꯨ ꯌꯥꯝꯅ ꯋꯥꯅ ꯑꯃꯥꯡꯕꯗ ꯑꯣꯏꯗꯨꯅ ꯁꯦꯕꯥ ꯇꯧꯕꯤꯅꯕ ꯂꯩꯇꯅ ꯄꯨꯟꯁꯤ ꯂꯣꯝꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯄꯣꯏꯔꯦꯇꯣꯟꯅ ꯂꯦꯝꯕꯤꯕꯨ ꯂꯧꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯊꯧꯕꯕꯨ ꯃꯆꯥꯅꯨꯄꯥ ꯁꯛꯅ ꯌꯣꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯄꯣꯏꯔꯦꯇꯣꯟ ꯑꯃꯗꯤ ꯂꯦꯝꯕꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯅꯕ ꯇꯧꯕ ꯃꯤ ꯑꯃꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯂꯧꯈꯤꯕ ꯃꯃꯥ ꯃꯆꯥꯗꯨ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯁꯤꯈꯤꯔꯝꯃꯤ꯫